KHONGCHAT po YANINGDABA PHONGDOKTUNA Lambi THINGBAGI KHONGJANG CHANGSINKHI Chief Minister Khemchand ngasi Thawal District ki Wangjing Tentha Assembly Constituency ki manung chanba Wangjing Tekcham Laikai da nongna saba Wangjing CD Block ki Block Development Office ama Sangaraga miyam da khutsinnagadaba thoramgi matang matam chade thoram Chief Minister na KHONGCHAT boycott tawgani haina masing yamlaba maira pabi protester singna Chief Minister na lakkadoba National Highway 102 Imphal More Lambi paringi tongan ba mafam singda Lambi THINGBAGI akanba KHONGJANG CHANGSINKHI National Highway 102 Lambi paringi Thawal Babu Bazar Thawal Yaripok Lamkai Thawal Athokpom na chingba tongan ba mafam singda maira paibi mayam na ngasi ayuktagi hongna Lambi THINGBAGI KHONGJANG chathari ana ayek devakarma amadi emergency natana kana amata lambi faudna chathankide Thawal Kiam Babu Bazar da lambi thinglambi maira paibi protester amana hai hojik lamdam asigi miyam yamna wana leinari misi mina yamna yawnari masi karamna kansige haina khanaringai leiringai matamni manipur miyam asukwana ringai matam asida ngasi manipur gi chief minister na Wangjing da BDO office ama sangagani hairiba si yaningde ngasi miyam na wanariba asi usinadana sangabana hena lumna lawusi tawbiganu ngasi mama oibi kiyana mittegi pisintharaga leiriba si chief minister na uvidaba yamna nungaite maramaduna chief minister gi KHONGCHAT athingba pibani haiba wafam kya thamki Thawal Yaripok Lamkai da maira paibi amana hai ngasi Wangjing da BDO office ama sangabagi chief minister lakani haina tawriba si BDO office sangabada athingba piba leite tawbatabu hojik manipur situation asida numit mangani shutdown tawningai manung asida tawdaba yade haiduna miyamgi mayokta tawriba si tawbiganu hojik shutdown matam asida natrabadi sangabagi matam leitrabra haina wahang hangladuna Thawal district asidadi irang asi yaude haiduna Singnaribra haiba wafam kyasu thamki laibaki oiriba irang asi yengbiraga sangage hairabusu kona ingna tapna sangabiyu haiki ngasi manipur sida sukwana pagija sing pagi bangga taagna ja sing mangi ba mayam asi tachulai taba bunung da laiba angang haiba jai machin manau haji kaya apagi lanjina maram moiraga apagi jeja kudum machi mang ba du moisalabani aduduna mangi ba mayam se amtang kanji haiduna apagi mama oibi adagi laiba club organization maira kaibi ima namdam sigi manipur sida laiba praja kudum apagi mite misa sing wana targa matam sida ngasi apagi manipur gi CM ne ko mana video office sama Wangjing de sangaba lakani haibase koi kuding mala yaningdi haibase mala apagi thingnabagi dam KHONGJANG changchang jabani mangna apagi praja di awabadi yengbiraga kasile taba magi duma sangaba duri kona praja di kanoji no sandiraga mana kitang yengbiraga apagi yengbiraga matungda moina tabiyu haibase apoi mangala thanjabani mana anam talaga mangam ni haiduna kana torga ngasi mama oibi apai kayana minitagi pi sintharaga icha sing sibu isim daw lady bi sai naw sing sibu soigi godi de haidani yengora maji apoi gi manipur gi mal mayam sida thaganaga maji makongoro apoi gi usimbi gadra haidani maji ohen banatraba aduga mana ohelaga ngasi mana apoi gi nuksi bidi sikari maram gi loba aduna mana la paje apoi yaning ga adana ngasi gi KHONGCHAT leche changchan bani aduna mahap changhal loi lambi je adu dugina makta apoi ngasi tawjabani ngasi Wangjing da BDO office ama sangaga ni haidana chief minister lakado je koina BDO office no sangaba da thingba piba leite tawbadabu huji manipur gi oina leiba situation je si yengirakanda numit mangani gi hotel shutdown lauthokamsida anam kandana tawdaba yade hairaga parja ge mayokta lepaje tawbiganu Wangjing gi parja ju tawbiganu parja ga chief minister sarkar ga phajana cooperation pinaraga sina taba matam da natragadi oigi sangara ba matam leitrabra huji ju oiba matam sida sanga hawda sangara ba matam leitrabra natragana Thawal district ki oina di yamna shanti yawi leiriba leibaki situation irang gi da Thawal district yawi hana takti ge na sajana tasthana singnari bra masi masu khanjani ne khoi aduna ngasi khoina thinjari ba posida sarkar so ngam tan birakanu Wangjing ge parja jo khoi masan cooperation pinaraga hayem sigi chata ojina luara ba matungda Wai apa mata tahu biar kau nak thingba piba lagi masih dah adu ada lagi, wala lagi, lagi bagi irang sih yang biraga, pasal aku persen pinjar je, hai bawa pun tu dah ni kau nak hasil lagi tinggal.